ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯋꯥꯔꯤ ꯂꯤ ꯈꯣꯡꯒꯨꯜꯂꯤꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯋꯥꯔꯤ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ pothafam@gmail.com ꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯔꯥꯄꯨꯟꯖꯤ ꯀꯧꯕ ꯌꯥꯝꯅ ꯐꯖꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯅꯤ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯌꯣꯛꯆꯔꯕꯁꯨ ꯃꯅꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯃꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯏꯪꯅ ꯆꯤꯛꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯥꯒꯗ ꯃꯇꯥꯎꯁꯤꯡꯒ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯥꯒꯅꯗꯤ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯂꯩꯇꯕꯅ ꯀꯟꯈꯤꯕꯅ ꯃꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯅ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯄꯣꯠꯆꯩ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯁꯨ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯊꯥꯔꯤꯛꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯅꯤꯗ ꯄꯤꯖꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯅꯤꯅ ꯃꯃꯥꯕꯨ ꯈꯣꯏꯔꯝꯅꯕ ꯆꯪꯂꯛꯏ꯫ ꯃꯅꯤꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯐꯤ ꯃꯆꯦꯠ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯃꯅꯤꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯆꯤꯛꯄꯤ꯫ ꯃꯅꯤꯁꯨ ꯃꯃꯥꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯇꯥꯎꯁꯤꯡ ꯑꯗꯨꯁꯨ ꯃꯅꯤꯕꯨ ꯆꯠꯂꯁꯤ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯃꯒ ꯃꯇꯥꯎꯁꯤꯡꯒ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯤꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯑꯗꯨ ꯆꯍꯤ 2 ꯐꯥꯔꯛꯂꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯃꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯂꯥꯌꯦꯡꯅꯕ ꯄꯩꯁꯥ ꯂꯩꯇꯕꯅ ꯃꯅꯤꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯆꯤꯗ ꯎꯪꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗ ꯊꯣꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯊꯥꯔꯤꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯅꯨꯡꯊꯤꯜ ꯑꯃ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯃꯄꯨꯔꯣꯏꯕꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯈꯤꯕ ꯃꯇꯥꯎꯁꯤꯡꯗꯨ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤꯗꯤ ꯂꯥꯛꯄ ꯎꯔꯝꯗꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯥꯔꯤꯛꯅ ꯃꯄꯨꯔꯣꯏꯕꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯅꯤꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯍꯧꯔꯤꯕꯅꯤ, ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯄꯨꯔꯒ ꯊꯨꯅ ꯍꯜꯂꯛꯂꯒꯅꯤ ꯍꯥꯏꯍꯧꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯄꯨꯔꯣꯏꯕ ꯃꯅꯤꯗꯨ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥ 6-7 ꯍꯧꯈꯤꯔꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯃꯥꯁꯨ ꯅꯥꯕ ꯐꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯃꯧ ꯅꯨꯄꯤ ꯊꯥꯔꯤꯛꯀꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯊꯥꯔꯤꯛꯅ ꯃꯆꯤꯗ ꯎꯪꯗꯨꯅ ꯂꯩꯕ ꯎꯕꯗ ꯃꯃꯧ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯅꯦꯝꯄꯣꯛ ꯅꯥꯕꯒꯤ ꯂꯧꯔꯨꯕ ꯄꯩꯁꯥꯁꯤꯡꯗꯨ ꯀꯔꯝꯅ ꯁꯤꯡꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯊꯥꯔꯤꯛ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯐꯩꯖꯥꯎ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯊꯥꯔꯤꯛꯄꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯀꯤ ꯃꯅꯦꯝꯄꯣꯛ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯂꯥꯛꯄꯗꯨꯗ ꯃꯥꯡꯒꯣꯟꯗ ꯐꯝꯂꯨ ꯂꯥꯎ ꯍꯥꯏꯅ ꯐꯤꯗꯥ ꯊꯥꯔꯝꯃꯤ꯫ ꯊꯥꯔꯤꯛꯁꯨ ꯋꯥꯏ ꯇꯩꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯏꯆꯦ ꯅꯥꯕꯗ ꯂꯧꯈꯤꯕ ꯄꯩꯁꯥꯗꯨ ꯃꯊꯣꯏ ꯍꯨꯜꯂꯛꯇꯕ ꯆꯍꯤ 4 ꯍꯦꯜꯂꯛꯂꯦ꯫ ꯆꯦꯗ ꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 5 ꯐꯥꯒꯗꯕ ꯊꯥ 2 ꯈꯛꯇ ꯉꯥꯏꯔꯦ꯫ ꯊꯥ 2 ꯃꯅꯨꯡꯗ ꯃꯊꯣꯏ ꯁꯦꯜꯂꯦ ꯄꯨꯟꯅ ꯄꯤꯈꯠꯂꯧ ꯍꯥꯏꯅ ꯐꯩꯖꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯩꯖꯥꯎꯁꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯀ ꯃꯅꯦꯝꯄꯣꯛꯀꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫
ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯆꯥꯛꯈꯨꯝꯗ ꯐꯝꯅ ꯐꯝꯅ ꯄꯩꯁꯥ ꯁꯤꯡꯅꯕ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯆꯩꯀꯣꯜ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯈꯤ ꯍꯣꯏꯗ ꯊꯥꯔꯤꯛꯇꯣ ꯂꯥꯛꯂꯝꯃꯤ꯫ "ꯏꯆꯦ ꯁꯈꯤ, ꯅꯪꯅ ꯆꯦꯀꯣꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯈꯤꯅ ꯊꯥꯔꯤꯛꯇ "ꯌꯥꯝꯅ ꯋꯥꯏ, ꯄꯩꯁꯥꯁꯨ ꯈꯖꯤꯛꯇ ꯐꯪꯏ, ꯃꯍꯥꯖꯣꯟꯅ ꯄꯩꯁꯥ ꯆꯥꯡ ꯅꯥꯏꯅ ꯄꯤꯗꯦ" ꯍꯥꯏꯅ ꯊꯥꯔꯤꯛꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯊꯥꯔꯤꯛ ꯐꯩꯖꯥꯎꯒꯤ ꯄꯩꯁꯥ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯁꯤꯡꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯁꯈꯤꯗ ꯃꯥꯁꯨ ꯊꯕꯛꯇꯣ ꯁꯨꯕ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯅꯦꯝꯄꯣꯛꯇ ꯁꯈꯤꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯦꯝꯄꯣꯛꯅ ꯌꯥꯈꯤꯗꯦ, ꯑꯗꯨꯕꯨ ꯊꯥꯔꯤꯛꯅ ꯃꯅꯦꯝꯄꯣꯛꯀꯤ ꯃꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯖꯕꯗꯒꯤ ꯃꯅꯦꯝꯄꯣꯛꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯨ ꯌꯥꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯁꯈꯤꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯐꯩꯖꯥꯎꯗꯨ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯄꯨ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯀꯤ ꯃꯅꯦꯝꯄꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯐꯩꯖꯥꯎꯅ "ꯏꯆꯦ, ꯍꯥꯏꯅꯈꯤꯕ ꯆꯍꯤꯗꯒꯤ ꯊꯥ 5 ꯍꯦꯜꯂꯦ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯕꯁꯨ ꯂꯥꯛꯇꯦ꯫ ꯑꯩꯁꯨ ꯂꯩꯇꯕꯅꯤ ꯈꯟꯗꯨꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯃꯊꯣꯏ ꯁꯦꯂꯦꯞ ꯌꯥꯎꯅ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡꯗꯒꯤꯗꯤ ꯌꯨꯝ ꯁꯣ ꯂꯣꯜꯂꯅꯤ" ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯍꯩ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝ ꯁꯣ ꯂꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯏꯆꯥꯅꯨꯄꯥꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯍꯟꯕ, ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯏꯆꯦꯅ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯐꯩꯖꯥꯎ ꯑꯗꯨ ꯃꯐꯤ ꯀꯟꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯀꯤ ꯃꯅꯦꯝꯄꯣꯛꯇꯣ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯊꯥꯔꯤꯛꯁꯨ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯅꯤ ꯃꯃꯧ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯊꯥꯔꯤꯛꯀꯤ ꯃꯅꯦꯝꯄꯣꯛꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯃꯧ ꯏꯕꯦꯝꯃ, ꯏꯆꯥꯅꯨꯄꯥ ꯃꯅꯤꯗꯣ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯩꯅ ꯁꯤꯈꯤ ꯅꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯃꯧꯒꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯌꯦꯡꯁꯤꯟꯕꯤꯅꯕ, ꯑꯗꯨꯅ ꯏꯃꯧꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯍꯧꯅꯕ ꯐꯩꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯕꯁꯦ ꯅꯪ ꯌꯥꯔꯣ" ꯍꯥꯏꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯅꯦꯝꯄꯣꯛꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯂꯒ "ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯌꯥꯕ ꯉꯝꯂꯣꯏ, ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯈꯤꯅꯤ" ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯇꯥꯅ ꯐꯩꯖꯥꯎꯗꯣ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯄꯨꯗꯨꯅ ꯃꯌꯨꯝ ꯁꯣ ꯂꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯀ ꯃꯅꯦꯝꯄꯣꯛꯀ ꯃꯥꯡꯒꯣꯟꯗ ꯐꯝꯕꯗꯨ ꯐꯩꯖꯥꯎꯅ ꯎꯔꯗꯨꯅ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯌꯨꯝꯁꯦ ꯁꯣ ꯂꯣꯟꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯏꯆꯥꯅꯨꯄꯥꯒꯤ ꯏꯃꯧ ꯑꯣꯏꯍꯟꯕ, ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯉꯁꯤꯗꯤ ꯍꯥꯏꯔꯣ" ꯍꯥꯏꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯐꯩꯖꯥꯎꯗ "ꯃꯇꯝ ꯈꯔꯇ ꯉꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯄꯩꯁꯥꯁꯤꯡꯗꯨ ꯁꯤꯡꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯊꯥꯔꯤꯛꯀꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯗꯪꯈꯩ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯂꯩ꯫ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯇꯨꯅ ꯊꯥꯔꯤꯛꯀꯤ ꯃꯅꯦꯝꯄꯣꯛꯅ ꯊꯥꯔꯤꯛꯇ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ "ꯏꯃꯥꯒꯤ ꯊꯥꯔꯤꯛ, ꯅꯪꯅ ꯏꯃꯨꯡꯁꯤꯒꯤ ꯃꯥꯏ ꯉꯥꯛꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯗ ꯇꯥꯡꯖꯗꯨꯅ ꯂꯩꯒꯅꯤ" ꯍꯥꯏꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯅꯦꯝꯄꯣꯛꯀꯤ ꯋꯥꯗꯨ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯅꯦꯝꯄꯣꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯊꯥꯔꯤꯛ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯐꯩꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯈꯤ꯫ ꯐꯩꯖꯥꯎꯁꯨ ꯍꯔꯥꯎꯗꯨꯅ ꯊꯥꯔꯤꯛꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯐꯩꯖꯥꯎꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯃꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯒꯤ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯃꯪ ꯑꯃ ꯐꯥꯎꯔꯒ ꯂꯥꯛꯄꯅ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯔꯥꯄꯨꯟꯖꯤ ꯌꯧꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯛꯄꯤꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯆꯤꯔꯥꯄꯨꯟꯖꯤ ꯌꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯀꯨꯏꯅ ꯎꯕ ꯐꯪꯂꯨꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯥꯒ ꯎꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛ ꯂꯩꯔꯝꯗ꯭ꯔꯕꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯍꯜꯂꯛꯄꯗ ꯃꯅꯤꯒꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯆꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯅꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯄ ꯂꯥꯛꯂꯝꯃꯤ꯫
ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯅꯤꯒꯤ ꯋꯥꯀꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟꯗ ꯊꯥꯔꯤꯛꯀ ꯃꯥꯒꯤ ꯅꯨꯄꯥꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨꯅ ꯆꯠꯇꯨꯅ ꯊꯥꯔꯤꯛꯀ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯧꯔꯨꯔꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤꯕꯨ ꯎꯕꯗ ꯀꯞꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯥꯔꯤꯛꯇ ꯍꯪꯂꯛꯂꯝꯃꯤ, ꯃꯅꯤꯅ ꯋꯥꯀꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯀꯧꯕꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯅꯨꯄꯥꯗ ꯂꯩꯒꯅꯤ? ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯏꯄꯨꯔꯣꯏꯕ ꯃꯅꯤꯁꯨ ꯐꯩ, ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯄꯨꯔꯣꯏꯕꯁꯤꯁꯨ ꯐꯩ꯫ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯅꯤꯃꯛꯇ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯑꯩ ꯏꯄꯨꯔꯣꯏꯕ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯠꯇ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯊꯥꯔꯤꯛꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯋꯥꯌꯦꯟꯕ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯅꯤꯅ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯕ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯗꯨꯅ ꯀꯣꯅꯨꯡꯗ ꯅꯨꯄꯥ ꯑꯗꯨꯒ ꯃꯅꯤꯒ ꯀꯧꯈꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯃꯤꯠ 10ꯅꯤ ꯆꯥꯗ ꯊꯛꯇꯕꯅ ꯅꯈꯣꯏꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯇꯣ ꯁꯤꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯊꯥꯔꯤꯛꯀꯤ ꯑꯁꯤꯕ ꯃꯁꯥ ꯄꯨꯗꯨꯅ ꯆꯠꯀꯅꯤ, ꯑꯗꯨꯒ ꯀꯅꯥꯅ ꯁꯅꯥ ꯈꯧꯖꯥꯎ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯀꯅꯤ? ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯑꯃꯃꯝ ꯍꯥꯏꯅꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ, ꯑꯩꯗꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨ ꯄꯥꯝꯗꯦ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯃꯁꯥꯗꯣ ꯑꯣꯏꯅ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯗꯨꯅ, ꯑꯁꯤꯕ ꯃꯤꯗꯨꯕꯨ ꯑꯩꯅ ꯀꯩꯗꯧꯔꯨꯅꯤ, ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯁꯅꯥ ꯈꯧꯖꯥꯎꯗꯨ ꯑꯣꯏꯅ ꯄꯨꯔꯒ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯗꯨꯅ ꯃꯅꯥꯏ ꯑꯃꯗ ꯊꯥꯔꯤꯛꯄꯨ ꯄꯨꯊꯣꯔꯛꯎ, ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯌꯨ, ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯁꯤꯗꯅ ꯃꯔꯥꯟꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯣꯛꯂꯛꯇꯨꯅ ꯃꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯃꯅꯤꯅ ꯊꯥꯔꯤꯛꯄꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫